ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯁꯤꯔꯦ ꯃꯍꯤ ꯈꯔ ꯍꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯁꯤꯒꯤ ꯃꯇꯨꯝꯁꯦ ꯑꯃ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯁꯤꯗ ꯊꯝꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯃꯁꯥꯁꯤꯗꯤ ꯐꯔ ꯀꯜꯂꯅꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯃꯅꯤꯡꯗ ꯍꯥꯟꯅ ꯆꯥꯒꯦ ꯃꯁꯥꯁꯤꯗꯤ ꯐꯖꯅ ꯀꯜꯂꯦ ꯀꯣꯠꯅꯕꯁꯤꯗꯤ ꯄꯨꯔꯥ ꯃꯩꯅꯤ ꯃꯈꯜ ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏꯀꯣ ꯃꯁꯥ
fꯖꯅ ꯂꯤꯔꯦ ꯁꯤꯗꯤ ꯄꯨꯛꯆꯥꯏ ꯆꯥꯏ ꯉꯁꯤ 싱주지 모르지 파자라이
가장 좋아요. hào đi hào ấy, 가장 좋아요. chắc chắn chả thua vậy, cô nó sai. sai và gần mới ra kìa. Nó phải là khách thua là 가장 좋아.